ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ हाईवेसिंग मसक थोंना सेमगꯠꯅबा होनाबदा नॉर्थ ईस्ट इंडिया दा अहेन विनिंग थम्बी हाइना रोड ट्रांसपोर्ट एंड हाईवेज यूनियन मिनिस्टर नितिन गडकरी ना फोंदोखरे करीगुंबा यeknaba singna ireibak ase mangnaba honarabadi fibam matam amade pungpham amade hekta hanagi saklan adu chap chana lawrakani haina rajya sabha gi member ingthosna chawle sembana phonukre Wakaf Amendment Act 2025 ase singna duna Manipur Pradesh Congress Committee na lakliba numit ini humnigi manungda Supreme Court wakatlakani haina CLP leader Okram Ibobina phonukre Hayeng pangthokadawriba Sajibu Chairaubaga mari lainana Manipuri Governor amasung Manipur Legislative Assembly Speaker Thoktum Sejabadana miyamda yafa pawjing lukle Kumja English amaga jamapan Manipur nithoi da thokiba Kodongpopi ki thogdokta leikidaba People's Liberation Army ki kadar mapani mafamda miyamna haikat leikat tamduna kai khunukre Amade Manipur gi irang loire haiduna Union Home Minister Amit Shah India amade Malem pumbada sadokliba ase aran wafam ni haina kokomi convener Kurai Sapathawna mara sekle